ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯤꯕꯥ ꯑꯣꯐꯤꯁ ꯆꯠꯅꯕ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄ ꯍꯧꯔꯦ꯫ ꯄꯤꯕꯥ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯉꯔꯥꯡ ꯃꯥꯅ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯔꯝꯂꯕꯁꯨ ꯖꯣꯂꯤꯅ ꯃꯥꯕꯨ ꯋꯥꯔꯧꯔꯒ ꯈꯨꯝꯂꯛꯈꯤꯕ ꯄꯥꯎꯈꯨꯝꯗꯨꯅ ꯉꯁꯤ ꯑꯣꯐꯤꯁ ꯂꯥꯛꯀꯗꯧꯔꯤꯕ꯭ꯔꯥ ꯂꯥꯛꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩ꯫ ꯑꯃꯨꯛꯁꯨ ꯊꯥꯖꯗꯦ ꯂꯥꯛꯀꯅꯤ ꯍꯥꯏꯕ, ꯃꯔꯝꯗꯤ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗ ꯇꯧꯈꯤꯕ ꯊꯧꯑꯣꯡꯗꯨꯅ ꯍꯦꯟꯅ ꯁꯥꯎꯈ꯭ꯔꯦ ꯈꯪꯕꯅ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯂꯥꯛꯄꯅ ꯑꯣꯐꯤꯁ ꯌꯧꯔꯛꯂꯦ꯫ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯔꯝꯂꯒ ꯃꯥꯏꯊꯣꯡ ꯏꯁꯨꯛ ꯌꯥꯝꯅ ꯍꯩꯅꯤꯡꯗꯅ ꯆꯪꯂꯛꯏ꯫ ꯁ꯭ꯇꯥꯐꯁꯤꯡꯗꯨꯅ ꯋꯤꯁ ꯄꯤꯔꯛꯂꯤ ꯀꯥꯗꯣ ꯃꯥ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯃꯊꯪ ꯁꯨꯝ ꯂꯥꯟꯗꯨꯅ ꯆꯪꯂꯛꯄꯗ ꯑꯔꯣꯏꯕꯒꯤ ꯈꯣꯟꯖꯦꯜꯗ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯃꯥꯏꯊꯣꯡ ꯁꯨꯛꯄꯗꯤ ꯍꯣꯡꯗꯦ꯫ ꯅꯥꯀꯜꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝꯗꯨꯗ ꯃꯤꯠ ꯀꯨꯞꯀꯅꯤꯒ ꯀꯥꯎꯈ꯭ꯔꯦ꯫ ꯏꯁꯨꯛ ꯁꯨꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯀꯔꯝꯅꯅꯣ ꯈꯪꯗꯦ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯛꯄꯗꯣ꯫ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤ꯫ ꯃꯥꯅꯦ, ꯂꯩꯔꯝꯂꯤꯕ ꯅꯨꯄꯤꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ꯫ ꯉꯁꯥꯏꯗꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯋꯥꯈꯜ ꯋꯥꯔꯝꯕ ꯃꯥꯒꯤ ꯆꯟꯗꯨꯅꯤ꯫ ꯑꯣꯏꯔꯝꯂꯤꯗꯣ ꯃꯥꯅ ꯑꯣꯐꯤꯁ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯃꯥꯒꯤ ꯆꯟꯅ ꯍꯥꯟꯅ ꯂꯥꯛꯇꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯥꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤꯗꯨ ꯇꯧꯐꯝ ꯈꯪꯗ ꯃꯃꯥꯏ ꯐꯠ ꯅꯣꯟꯊꯈꯤ꯫ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ, ꯀꯩꯅꯣ ꯇꯧꯏꯁꯤꯅ, ꯉꯥꯎꯔꯖꯥꯠꯂꯣ? ꯇꯥꯟꯖꯥꯗꯨꯗ ꯄꯤꯕꯥ ꯃꯪꯂꯝꯕꯗꯨ ꯋꯥꯈꯜ ꯂꯥꯛꯂꯗꯨꯅ ꯃꯃꯣꯟ ꯇꯧꯔꯝꯕ ꯃꯥꯏꯊꯣꯡꯗꯨ ꯍꯟꯖꯤꯟꯈꯤ꯫ ꯑꯗꯨꯒ ꯍꯥꯟꯅꯒꯨꯝ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯕꯣꯁ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥ ꯈꯖꯤꯛ ꯁꯦꯝꯖꯤꯟ ꯌꯥꯝ ꯂꯦꯝꯅ ꯆꯪꯈꯤ꯫ ꯖꯣꯂꯤ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯍꯥꯏꯐꯦꯠ ꯆꯞꯊꯔꯒ ꯌꯦꯡꯂꯛꯏ꯫ ꯁꯣꯝꯗꯅ ꯄꯤꯕꯥ ꯃꯥꯒꯤ ꯔꯨꯝꯗꯨꯗ ꯆꯪꯂꯛꯂꯕ ꯃꯇꯨꯡ ꯆꯤꯌꯔꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯊꯥꯖꯗ ꯉꯁꯤ ꯖꯣꯂꯤꯅ ꯑꯣꯐꯤꯁ ꯂꯥꯛꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯁꯥꯗꯨ ꯆꯔꯥꯡꯅꯕ ꯑꯃ ꯐꯥꯎꯔꯒ ꯂꯩꯔꯦ꯫ ꯅꯍꯥꯟ ꯃꯈꯩ ꯑꯣꯏꯔꯗꯤ ꯊꯕꯛ ꯇꯧꯔꯁꯨ ꯄꯤꯁꯨꯝꯗꯨ ꯗꯨꯝ ꯁꯨꯛꯂꯒ ꯇꯧꯔꯗꯧꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤ ꯉꯁꯤꯗꯤ ꯃꯁꯥ ꯈꯪꯗ ꯃꯊꯟꯇ ꯅꯣꯛꯐꯦꯠꯇ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯔꯣꯕꯔꯠꯇ ꯑꯃꯨꯛ ꯀꯣꯜ ꯇꯧꯏ꯫ ꯀꯩꯗꯧꯔꯒꯦ? ꯊꯕꯛ ꯂꯥꯛꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ, ꯃꯗꯨꯗ ꯊꯣꯛꯅꯕ ꯅꯪꯅ ꯁꯤꯟꯖꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯛꯑꯦꯗꯅ꯫ ꯁꯤꯌꯥ, ꯅꯍꯥꯟꯋꯥꯏꯗꯤ ꯃꯤ ꯁꯤꯟꯗꯣꯛꯀꯅꯤ, ꯃꯥ ꯂꯥꯛꯑꯗꯤ ꯑꯣꯐꯤꯁ ꯆꯠꯂꯣꯏ ꯀꯥꯏꯅ꯫ ꯍꯧꯖꯤꯛꯅ ꯊꯕꯛ ꯇꯣꯛꯈꯤꯕꯗꯒꯤ ꯂꯩꯕ ꯌꯥꯗ꯭ꯔꯤꯕ? ꯍꯥ? ꯌꯦꯅꯤꯡꯗꯦꯅꯦ꯫ ꯐꯣꯟ ꯍꯦꯛ ꯄꯥꯏꯔꯛꯄꯒ ꯍꯦꯂꯣ ꯐꯥꯎ ꯍꯥꯏꯗ ꯄꯤꯕꯥꯅ ꯋꯥ ꯉꯥꯡꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯗ ꯈꯞꯊꯔꯛꯄꯗꯨꯗ ꯄꯤꯕꯥ ꯃꯈꯨꯠꯇꯨ ꯃꯔꯥꯏꯕꯛꯇ ꯄꯥꯏꯔꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯑꯗꯨꯒ ꯇꯞꯂꯞꯅ, ꯂꯣꯏꯔꯕ ꯅꯪ ꯍꯥꯏꯗꯧꯕ? ꯁꯤꯐꯥꯎ ꯋꯥꯠꯂꯤꯕꯅꯤ꯫ ꯅꯔꯝ ꯆꯠꯇꯨꯒ ꯍꯥꯏꯔꯗꯤꯅꯦ ꯐꯖꯅ ꯄꯨꯜꯂꯒ ꯐꯨꯕ ꯐꯥꯎ ꯌꯥꯔꯕꯅꯤ ꯅꯪ꯫ ꯑꯩ ꯑꯃꯨꯛ ꯍꯥꯏꯔꯒꯦ ꯌꯥꯔꯗ꯭ꯔꯣ? ꯇꯥꯅꯤꯡꯗ꯭ꯔꯕꯅꯦ ꯅꯪꯅ ꯍꯥꯏꯗꯧ ꯋꯥꯗꯣ꯫ ꯑꯗꯣ ꯌꯥꯔꯦ, ꯍꯥꯏꯔꯛꯑꯣꯅꯦ꯫ ꯔꯣꯕꯔꯠꯀꯤ ꯃꯇꯧꯗꯨꯗ ꯄꯤꯕꯥ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯊꯣꯛꯅ ꯅꯣꯛꯂꯛꯏ꯫ ꯅꯪꯁꯦ ꯀꯃꯥꯏꯅ ꯉꯪꯅꯅꯤ? ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯣꯏꯔꯕ? ꯌꯥꯔꯦ, ꯅꯌꯥꯗꯣ ꯍꯤꯒꯠ ꯂꯩꯔꯅꯨ꯫ ꯍꯥꯏꯗꯧꯗꯣ ꯁꯠ ꯍꯥꯏꯔꯛꯑꯣ꯫ ꯄꯤꯕꯥ ꯁꯦꯀꯦꯟ ꯈꯔ ꯇꯨꯃꯤꯟ ꯂꯩ꯫ ꯍꯟꯗꯛꯇꯤ ꯃꯈꯣꯜ ꯊꯣꯛꯇꯦ꯫ ꯃꯣꯃꯣꯟ ꯇꯧꯏ꯫ ꯑꯣꯐꯤꯁ ꯂꯥꯛꯑꯝꯃꯤ꯫ ꯑꯩ ꯂꯥꯛꯄꯗ ꯃꯥ ꯂꯩꯔꯝꯃꯤ꯫ ꯌꯥꯔꯦ, ꯀꯩꯗꯧꯔꯒꯦ? ꯑꯣꯏꯗꯕꯗꯨꯗꯤ ꯉꯥꯡꯉꯛꯑꯅꯨꯗꯅ꯫ ꯑꯩꯅ ꯈꯔ ꯂꯛꯅꯕꯁꯤꯗ ꯂꯛꯅꯗꯅꯕ ꯅꯪ ꯀꯣꯛ ꯐꯖꯅ ꯁꯥꯟꯅꯔꯦꯅꯦ꯫ ꯑꯁ ꯀꯩꯅꯣ, ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯕꯁꯤꯗ ꯀꯥꯏꯗꯩ ꯑꯣꯏꯗꯕꯅꯣ? ꯌꯥꯝ ꯊꯥꯖꯗ꯭ꯔꯒꯅ ꯅꯣꯏ ꯅꯨꯄꯤꯗ ꯍꯪꯉꯨ꯫ ꯀꯔꯤꯅꯣ? ꯉꯝꯃꯔꯣꯏ꯫ ꯑꯩ ꯅꯍꯥꯟꯗꯅꯦ ꯁꯤ ꯃꯔꯝꯒꯤ ꯑꯩꯅ ꯆꯩꯔꯨꯕꯒꯤ ꯁꯥꯎꯕ ꯐꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯃꯨꯛ ꯈꯠꯅꯍꯟꯒꯦ ꯍꯥꯏꯔꯣ? ꯇꯥꯅꯤꯡꯗꯦ꯫ ꯉꯥꯏꯍꯥꯛ ꯁꯥꯎꯅꯕ ꯇꯟꯕꯒꯤ ꯑꯣꯏꯗꯕ ꯉꯥꯡꯉꯒ ꯁꯥꯎꯅꯍꯟꯗꯣꯏ ꯇꯣꯏꯗꯣ ꯀꯗꯔꯗꯣ ꯎꯔꯦ꯫ ꯄꯤꯕꯥꯅ ꯁꯤꯔꯤꯌꯁ ꯇꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯔꯣꯕꯔꯠꯅ ꯀꯔꯟ ꯇꯥꯁꯜꯂꯛꯄꯗꯨꯗ ꯄꯤꯕꯥ ꯅꯨꯡꯉꯥꯏꯔꯝꯕ ꯃꯨꯠꯇꯣ ꯃꯥꯡꯒꯦ ꯇꯧꯏ꯫ ꯑꯗꯨꯅ, ꯐꯔꯦ ꯑꯗꯨꯗꯤ ꯀꯩꯗꯧꯔꯒꯗꯤ ꯅꯪ ꯊꯥꯖꯅꯤ? ꯔꯣꯕꯔꯠ ꯁꯠ ꯑꯗꯨꯝ ꯈꯨꯝꯂꯛꯏ꯫ ꯐꯔꯦꯅꯦ, ꯅꯪꯅ ꯊꯥꯖꯧ ꯍꯥꯏꯔꯗꯤ ꯅꯪꯅ ꯑꯣꯐꯤꯁ ꯂꯥꯛꯑꯦ ꯍꯥꯏꯔꯤ ꯃꯁꯥ ꯐꯣꯟ ꯄꯥꯏꯍꯜꯂꯣ꯫ ꯋꯥꯗꯨꯗ ꯄꯤꯕꯥ ꯃꯃꯤꯠ ꯂꯥꯎꯊꯣꯛꯏ꯫ ꯀꯩꯅꯣ ꯉꯥꯡꯉꯤꯗꯨꯕꯣ? ꯐꯣꯟ ꯄꯥꯏꯍꯜꯂꯣꯅꯦ, ꯀꯩ ꯆꯥꯟꯅꯔꯤꯒꯦ? ꯀꯩꯅꯣ ꯆꯥꯟꯅꯕꯗꯤ? ꯑꯣꯐꯤꯁ ꯂꯥꯛꯑꯦ ꯍꯥꯏꯔꯦ, ꯊꯥꯖꯗꯦ ꯍꯥꯏꯔꯁꯨ ꯊꯥꯖꯅꯕ ꯀꯩꯗꯧ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯦ꯫ ꯑꯗꯨꯁꯨ ꯌꯥꯗꯦ꯫ ꯅꯪꯗꯤ ꯀꯩ ꯆꯥꯟꯅꯔꯤꯒꯦ? ꯐꯖꯅ ꯋꯥ ꯉꯥꯡꯅꯕꯁꯨ ꯅꯠꯇꯦ, ꯐꯣꯟ ꯄꯥꯏꯍꯜꯂꯛꯑꯣ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯣ, ꯂꯥꯛꯏ ꯂꯥꯛꯇꯦ ꯈꯪꯗꯕꯅꯤ ꯃꯁꯥ ꯄꯥꯏꯍꯜꯂꯛꯑꯣꯅ ꯍꯥꯏꯗꯣ꯫ ꯑꯗꯨꯗꯤ ꯊꯥꯖꯔꯦꯗꯅ꯫ ꯉꯝꯗ꯭ꯔꯕꯅꯤꯅ ꯌꯥꯔꯦ, ꯅꯪ ꯍꯥꯏꯗꯣ ꯑꯩ ꯈꯪꯉꯤ, ꯊꯝꯃꯣ ꯌꯥꯔꯦ꯫ ꯔꯣꯕꯔꯠꯅꯒ ꯉꯝꯂꯒ ꯑꯗꯨꯝꯅ ꯊꯝꯈꯤꯒꯦ ꯇꯧꯕꯗꯨꯗ ꯄꯤꯕꯥ ꯄ꯭ꯔꯨꯛ ꯆꯥꯛꯂꯦ꯫ ꯑꯗꯨꯅ, ꯉꯥꯏꯈꯣ, ꯀꯩ ꯑꯃꯨꯛ ꯍꯥꯏꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯄꯤꯕꯥ ꯈꯨꯝꯗꯦ꯫ ꯐꯝꯂꯝꯕꯗꯩ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯖꯣꯂꯤꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯆꯞ ꯂꯦꯞꯄꯤ꯫ ꯀꯔꯤꯝ ꯍꯥꯏꯗꯦ꯫ ꯐꯣꯟꯗꯨ ꯄꯤꯔꯛꯏ꯫ ꯋꯥ ꯑꯝꯇꯁꯨ ꯍꯥꯏꯗ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯖꯣꯂꯤ ꯏꯉꯛ ꯉꯛꯈ꯭ꯔꯦ꯫ ꯀꯩꯅꯣ? ꯄꯤꯕꯥ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯜꯗ ꯂꯩꯊꯣꯛꯈꯤꯗꯨꯅ, ꯔꯣꯕꯔꯠꯅꯤ, ꯄꯥꯏꯌꯨ꯫ ꯖꯣꯂꯤ ꯄꯤꯕꯥꯗ ꯌꯦꯡꯅ ꯐꯣꯟꯗꯨ ꯇꯞꯅ ꯂꯧꯏ꯫ ꯄꯤꯕꯥ ꯁꯨꯝ ꯂꯦꯞꯂꯒ ꯉꯥꯏꯕꯗꯤ ꯃꯥ ꯇꯜꯂꯤ꯫
aduna phone du piramaga magi room da amuk chatki. Jolly PIBA chatkibadusu yenghawi aduga phone do manakongda thamlaga hello hi chumjani ni sidi oidabudi ngangdredana phone hek paibaga mari makhong samnadaba wa hairakpaduda Jolly di ingaw ngawre kai buno sir Keshnateda ama selam khar helena aina khar warakpani WakhaL darabrana check tawrakpani da adu nanguna sa khar farbo phare sir misna su kaisu tawdre ngasidagi school chatpa hokrabani khangi adu Jolly thabak lep kanuko office na nangonda thajaba yam thami aduna khoisu nang leibagi khar kumthoini hoi sir sarga kauranu da hujikti ai noigi sar do oidre amadu noirabani phare nathau tawzaro hairaga Robert phone thamkhre Jolly wari saringai kemta khalludabani adubu loirakpada phone piba changni khanbada mama tha sare ngahak leiraga pige su yaroidagum taw adugi so mathakta nahan waigum phajana kaunadana nungsiba mityeng yengnaba sunate aduna ma khautak chabani adubu kaide upai le phone du pairaga tapna thokle PIBA gi room gi thongjin da leplaga sir phone PIBA tumin phamduna leirambani kaurakpaduda chango Jolly tapna changlaktuna table mathakta thami sira leisar hairaga thokhige tawi PIBA na ngaiko Jolly chap lepi mamai lei thoklaga le PIBA table mathaktagi file ahum pirei nahan khai laktabagi file khar pending leibani sipukro file singdu matai da thamlei Jolly changsinduna lawi PIBA Jolly gi mataudo munna yengi Jolly di ngasaidagi PIBA na kauriba ngangliba singdo hangkatuna yenglakte magi tawfam thokpa mathauduni tawriba PIBA Jolly da yenglaga amuksu nokfet tawi aduga matam kuina changalano kuirabani hoi sir hairamlaga handakte Jolly do panthaningdabagi mawongda makhong thangduna thokki PIBA Jolly na thanamba phone du lokhatli aduga mukmetuna sanai aduga Robert ta text ama thajeli aina oidaba ngangbodo thajarabo wahi khara si tharamlaga phone do muk thamlaga magi tawgadabaduda mai on sinkre nakal amadana nahan makhai asok apan yawrubaga atopa kari tawba yabage haiduna tumin leinarubani adubo amitra amadi Debrasu China phalkhrabanina amuk makhelanga kadawre haizabagi wani Debrasti sathina saure maramdi numittuda PIBA na khanghauda glass ki paperweight tuna tharakhibaduna nakhanga panana mitkha oirab dak taduna leiri mingselde yengna madu urubadagi Debras leiba yadre aduna Debras PIBA bu hene singkre Debras mathakta amitragi kada laktuna mayambagi nakta famtharaga onsinduna haire tama akhoi kem kuina sum tumin leiki saibano Amitra aram chair da famlaga phone da kai kaino yengduna leirambani adubu manau nupana laklaga hairakliba waduda phone du thamlaga haire ngai khone na thabak se aina hena tawninglibani adubu magi maramama hojik kana pulli ma kamaina kupna yengkisi maramdi numittugi thodukuna ma sukhradi cheksilamgani aduna magi naknaba magi masa mareng kharasu thikisi tamo ai madu hana khallabani aduna ai shumagi maramda khradi khangi adubu loina khangdrasu aina khangliba kharasida thabako wadum yagane hena khal maramdi aina khangliba lambise magi asonna mafam oigani khal Amitra mai thong olaga khangning na hangai kari maram aduga karamba lambi tamo ma luhongdawre ba pawam tai migi mayumda leibanina mana inkhol yoni hairibado luhongbagi waramgani aduna magi luhongba shi hana kaihanba mashi natrabadi madam kuina pabungna khanjarakpa wakhalse nungaini thajade maga luhongdawriba nupidusu ai masak muna khangi waduda Amitra mamit ushalap tawna makokto nomlai adu khangadi yarina thabak hauba nupidudi kadaidaino kamdawna tawgani asingba leifamdi khangde adubu kwa kaithelda bharada lei hai masina so khoide na khudong chaba oigani Amitra makhudo masawa tawraga makalam na noglei loirene sida
ꯂꯝꯖꯥ ꯁꯔꯃꯥꯅ ꯃꯊꯧꯅꯥ ꯂꯩꯕꯒꯁꯨ ꯁꯥꯔꯗꯅ ꯑꯣ ꯃꯥ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯕꯁꯤꯗꯤ ꯄꯥꯕꯨꯡ ꯈꯪꯉꯕ ꯈꯪꯗ꯭ꯔꯤ ꯄꯥꯎꯁꯦ ꯉꯔꯥꯡꯇ ꯐꯪꯕꯅꯤ ꯌꯦꯡꯉꯣ ꯄꯥꯕꯨꯡꯗꯁꯨ ꯍꯥꯏꯌꯨ ꯋꯥꯁꯤꯒꯤ ꯍꯧꯔꯛꯐꯝ ꯄꯥꯕꯨꯡꯅꯤ ꯑꯗꯨꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯄꯥꯕꯨꯡ ꯈꯪꯍꯟꯒꯗꯕꯅꯤ ꯍꯣꯏ ꯇꯥꯃꯣ ꯆꯠꯂꯣ ꯑꯉꯥꯡꯁꯤꯡ ꯋꯥꯔꯤ ꯁꯥꯕ ꯍꯧꯈꯣ ꯂꯨꯈꯣꯏ ꯃꯆꯥ ꯔꯣꯕꯔꯠꯀꯤ ꯀꯥꯗ ꯇꯞꯂꯤ ꯇꯞꯂꯤ ꯀꯥꯔꯛꯄꯅꯤ ꯔꯣꯕꯔꯠ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯝꯃꯤ ꯏꯕꯨꯡꯉꯣ ꯀꯩꯒꯤ ꯄꯥꯕꯨꯡ ꯅꯪꯕꯨ ꯀꯔꯥꯏ ꯆꯠꯇꯧꯔꯤꯅꯣ ꯀꯩꯁꯨ ꯆꯠꯂꯣꯏꯗ ꯌꯨꯝꯗꯁꯨ ꯂꯩꯕꯁꯨ ꯈꯔ ꯈꯔ ꯇꯝꯃꯨ ꯅꯐꯤ ꯍꯣꯡꯂꯛꯎ ꯏꯄꯥꯒ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯔꯒ ꯂꯨꯈꯣꯏꯗꯣ ꯔꯣꯕꯔꯠꯀꯤ ꯐꯃꯨꯡꯗ ꯐꯝꯊꯔꯛꯏ ꯃꯆꯥ ꯉꯥꯏꯕ ꯑꯣꯏꯅ ꯀꯥꯒꯤ ꯑꯀꯣꯏꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯅꯪꯕꯨ ꯀꯥꯒꯁꯦ ꯈꯔ ꯈꯔ ꯂꯣꯏꯁꯤꯜꯂꯨꯅꯦ ꯅꯃꯥꯗ ꯁꯨꯝ ꯉꯥꯏꯒꯅꯨ ꯋꯥꯔꯕꯅꯤꯅꯦ ꯅꯃꯥꯁꯦ ꯔꯣꯕꯔꯠ ꯃꯐꯤ ꯁꯦꯠꯄ ꯂꯣꯏꯔꯒ ꯂꯨꯈꯣꯏꯒꯤ ꯅꯥꯛꯇ ꯐꯝꯂꯛꯏ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯏꯃꯥ ꯋꯥꯍꯜꯂꯦꯅ ꯌꯥꯝ ꯋꯥꯔꯧꯔꯝꯃꯤꯖꯥꯠꯅꯤꯅꯦ ꯏꯍꯦ ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ ꯑꯉꯥꯎꯕ ꯅꯪꯕꯣ ꯅꯪꯅ ꯉꯝꯕꯗꯨꯗꯤ ꯈꯔ ꯈꯔꯁꯨ ꯇꯧ ꯍꯥꯏꯕꯅꯤꯅꯦ ꯑꯩꯁꯨ ꯈꯪꯉꯦ ꯄꯥꯕꯨꯡ ꯑꯩ ꯊꯕꯛ ꯁꯪꯕꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯤ ꯑꯩꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯤꯉꯩꯗꯕꯨ ꯏꯃꯥꯅ ꯁꯦꯟꯅꯕꯤꯕꯅꯤ ꯑꯗꯨ ꯀꯩꯅꯣ ꯄꯥꯕꯨꯡꯅ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯕꯣ ꯐꯝꯃꯨꯅꯦ ꯁꯤꯗ ꯔꯣꯕꯔꯠ ꯐꯝꯊꯔꯛꯏ ꯂꯨꯈꯣꯏ ꯃꯆꯥꯗ ꯌꯦꯡꯂꯒ ꯏꯄꯥꯁꯦ ꯋꯥꯈꯜ ꯌꯥꯝ ꯈꯜ ꯏꯆꯥ ꯄꯤꯕꯥꯒꯤ ꯍꯦꯛ ꯂꯣꯏꯕꯒ ꯏꯄꯥꯅ ꯅꯪꯒꯤꯁꯨ ꯈꯜ ꯌꯦꯡꯉꯨ ꯅꯃꯥꯒ ꯑꯩꯒꯁꯤ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯑꯕꯅꯤꯅ ꯏꯆꯥꯁꯤꯡꯒꯤ ꯀꯨꯝꯍꯩ ꯌꯦꯡꯅꯤꯡꯉꯛꯑꯦꯅꯦ ꯑꯗꯨꯅ ꯅꯪꯒꯤ ꯑꯣꯏꯕ ꯋꯥ ꯏꯄꯥꯗ ꯍꯥꯏꯌꯨ ꯔꯣꯕꯔꯠ ꯋꯥꯗꯨꯗ ꯃꯃꯥꯏꯗꯨ ꯅꯣꯟꯊꯈꯤ ꯂꯨꯈꯣꯏ ꯃꯆꯥꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯒ ꯀꯩꯗꯧꯔꯒꯦꯅꯦ ꯏꯆꯥꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯄꯥꯕꯨꯡ ꯍꯥꯏꯌꯨꯅꯦ ꯏꯆꯥꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯌꯨ ꯅꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯀꯔꯤꯅꯣ ꯈꯪꯒꯦ ꯍꯥꯏꯗꯅ ꯏꯄꯥ ꯂꯥꯛꯂꯤꯕꯅꯤ ꯃꯗꯨ ꯈꯪꯗꯅ ꯏꯄꯥꯅ ꯊꯕꯛ ꯇꯧꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤꯅꯦ ꯔꯣꯕꯔꯠ ꯃꯄꯥꯗ ꯇꯞꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯕ꯭ꯔꯥꯍꯃꯟꯁꯦ ꯕ꯭ꯔꯥꯍꯃꯟ ꯅꯨꯄꯤ ꯅꯠꯇ꯭ꯔꯗꯤ ꯂꯧꯕ ꯌꯥꯗꯕ꯭ꯔꯣ ꯄꯥꯕꯨꯡ ꯅꯆꯥ ꯑꯩꯒꯤ ꯙꯔꯃ ꯂꯥꯏꯅꯤꯡ ꯑꯁꯤꯕꯨ ꯃꯤꯔꯥꯏꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯅꯆꯥ ꯃꯩꯇꯩ ꯙꯔꯃ ꯆꯠꯄ ꯏꯃꯨꯡ ꯑꯃꯒꯤ ꯅꯤꯡꯉꯣꯜ ꯑꯃ ꯅꯆꯥꯅ ꯅꯨꯡꯁꯤꯔꯨꯔꯤ ꯍꯥꯏꯔꯒ ꯔꯣꯕꯔꯠ ꯃꯄꯥꯒꯤ ꯅꯥꯛꯇ ꯐꯝꯂꯝꯕꯗꯒꯤ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯂꯩꯃꯥꯏꯗ ꯐꯝꯊꯔꯛꯏ ꯈꯣꯟꯖꯦꯜ ꯇꯅꯦꯛ ꯇꯅꯦꯛ ꯃꯈꯥ ꯇꯥꯔꯛꯏ ꯄꯥꯕꯨꯡ ꯅꯆꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤ ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯄꯥꯕꯨꯡ ꯃꯆꯥꯒꯤ ꯃꯇꯧ ꯎꯕꯗ ꯆꯩꯅꯥ ꯐꯪꯈꯤꯕ ꯂꯨꯈꯣꯏꯒꯤ ꯊꯃꯣꯏꯁꯨ ꯅꯧꯊꯔꯛꯂꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯃꯥꯁꯨ ꯃꯆꯥꯕꯨ ꯇꯞꯅ ꯍꯧꯒꯠꯄꯤꯗꯨꯅ ꯃꯅꯥꯛꯇ ꯑꯃꯨꯛ ꯐꯝꯍꯜꯂꯤ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯅꯧꯊꯔꯛꯄ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯤ ꯃꯆꯥꯒꯤ ꯃꯥꯡꯗ ꯎꯠꯂꯛꯇꯦ ꯍꯥꯟꯅꯒꯨꯝ ꯃꯆꯥꯕꯨ ꯊꯦꯝꯕꯤꯔꯛꯏ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯑꯗꯨꯛ ꯂꯨꯁꯤꯟꯅ ꯈꯜꯂꯤꯕꯣ ꯙꯔꯃ ꯇꯤꯟꯅꯗꯕ ꯂꯥꯏꯅꯤꯡ ꯃꯥꯟꯅꯗꯕ ꯍꯥꯏꯗꯅ ꯑꯇꯣꯞꯄ ꯃꯨꯁꯜꯃꯥꯟ ꯇ꯭ꯔꯥꯏꯕꯦꯜ ꯀꯥ ꯍꯦꯟꯅ ꯂꯥꯏꯅꯤꯡ ꯈꯦꯠꯅꯕꯗꯤ ꯅꯠꯇꯦꯗꯅ ꯃꯁꯤ ꯍꯥꯏꯗꯅ ꯑꯩꯅ ꯂꯥꯏꯅꯤꯡ ꯃꯥꯟꯅꯗꯕ ꯃꯈꯣꯏꯕꯨ ꯂꯥꯞꯅ ꯊꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯌꯦꯡꯉꯨ ꯃꯩꯇꯩ ꯙꯔꯃ ꯆꯠꯄ ꯍꯥꯏꯕꯁꯤꯒ ꯕ꯭ꯔꯥꯍꯃꯟ ꯑꯩꯈꯣꯏꯒ ꯈꯦꯠꯅꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯅ ꯁ꯭ꯔꯤ ꯏꯕꯨꯡꯉꯣ ꯔꯥꯙꯥ ꯀ꯭ꯔꯤꯁꯅ ꯖꯒꯅꯥꯊ ꯑꯃꯗꯤ ꯒꯧꯔꯅꯤꯇ꯭ꯌꯥꯏ ꯁꯤ ꯈꯛ ꯅꯠꯇꯅ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯕꯨ ꯏꯁꯣꯔꯁꯤꯡ ꯑꯁꯤꯕꯨ ꯍꯦꯟꯅ ꯊꯥꯖꯅ ꯂꯥꯠꯈꯤꯕꯁꯤꯅ ꯂꯥꯏꯅꯤꯡꯗ ꯈꯔ ꯈꯦꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯩꯇꯩꯒꯤ ꯑꯔꯨꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤ ꯃꯈꯣꯏꯅ ꯊꯃꯣꯏꯗ ꯂꯥꯠꯆꯕ ꯂꯥꯏꯁꯤꯡ ꯑꯩꯈꯣꯏꯁꯨ ꯂꯥꯠꯂꯤꯕꯁꯤꯅꯤ ꯃꯁꯤꯗ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯊꯥꯖꯕ ꯊꯝꯈꯤꯕ ꯏꯁꯣꯔꯁꯤꯡ ꯑꯗꯨꯒꯤ ꯂꯥꯏꯅꯤꯡ ꯃꯥꯟꯅꯈꯤꯗꯕꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯂꯥꯞꯅ ꯂꯩꯅꯈꯤꯕꯅꯤꯅꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛ ꯃꯩꯇꯩꯒꯤ ꯏꯃꯨꯡ ꯑꯃꯗ ꯗꯦꯕ ꯀꯔꯃ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯕ꯭ꯔꯥꯍꯃꯟ ꯑꯩꯈꯣꯏꯅ ꯁꯦꯡꯅ ꯊꯣꯡꯕ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡꯗꯣ ꯁꯦꯕꯥ ꯐꯪꯗꯨꯅ ꯃꯩꯇꯩ ꯙꯔꯃ ꯆꯠꯄꯁꯤꯡꯅ ꯆꯥꯅꯔꯤꯕꯁꯤꯅꯤꯅꯦ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪꯁꯤꯗ ꯂꯥꯛꯇꯨꯅ ꯍꯩ ꯂꯩ ꯑꯅꯧ ꯑꯄꯦꯟ ꯄꯨꯗꯨꯅ ꯗꯁꯥ ꯂꯥꯡꯕꯟ ꯇꯥꯕꯁꯤꯡꯒꯤ ꯄ꯭ꯔꯇꯤꯀꯥ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯑꯁꯨꯛ ꯊꯥꯖꯅ ꯂꯥꯛꯑꯒ ꯀꯠꯆꯔꯤꯕꯁꯤꯗ ꯀꯔꯤꯒꯤ ꯙꯔꯃ ꯂꯥꯏꯅꯤꯡ ꯃꯥꯟꯅꯗꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯈꯥꯏꯗꯣꯛꯂꯨꯅꯤ ꯔꯣꯕꯔꯠ ꯃꯄꯤ ꯇꯥꯅ ꯃꯄꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ ꯂꯨꯈꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ ꯃꯥꯟꯈꯤꯗ꯭ꯔꯦꯗ ꯑꯩꯒꯤ ꯏꯆꯥꯅꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯏꯄꯥ ꯂꯩꯔꯤꯁꯤꯗꯤ ꯔꯣꯕꯔꯠ ꯂꯨꯈꯣꯏꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯛꯏ ꯄꯥꯕꯨꯡ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯏꯄꯥꯅ ꯈꯪꯂꯕꯗ ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ ꯌꯥꯏ ꯏꯄꯥꯅ ꯌꯥꯏ ꯁ꯭ꯔꯤ ꯏꯕꯨꯡꯉꯣ ꯔꯥꯙꯥ ꯀ꯭ꯔꯤꯁꯅꯗ ꯆꯪꯖꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯕꯗ ꯌꯥꯔꯛꯂꯣꯏꯗꯕ ꯂꯩꯇꯦꯅꯦ ꯁꯦ
nupa mandaba tawganu. Hairaga koliba machabu puthokpirei. Fare fare, ningthina leiru. Ipasu makhada kumlagi. Lukhoi machada nungsina yenglamlaga kumkhre. Robert mapa chatkraba matung phamliba mafamdudagi machi lengda nokfet toba maithongda karigumba khara khanduna leihowi. Somdana office matam loiraduna mahai magi mathau loishinaramlaga yumda hannaba haiduna thoknakre. Jolly su ngasai PIBA na pirakhiba file do nahankhai laktabagi amadi mapung phana loishilamlage khan minute 10 muk chonthana thokre. PIBA ngasai makhai WakhaL amada tawringai Robert ka wari saringai matam haukibana Jolly na numit khara thabak lepubagi file singdo mangonda loina pishiladi kuirani haiduna file ani amadi mana loishilage haiduna office matam loira phau pungkhai muk chonthana leihobani. Somdana Jolly thabak loishinaba hotnabada wabaga nungsagi maisada mamai isuk nageta cheptharaga gari lakpra haidana yengi. Adubu magi mamangda gari ama fat khamlakpaduda khajik khangna tung halli. Kanano haina sumuna yengnaba hotnai. Adubu gari gi mingsel do tinted nappa oibana uge phanglamde khajik pakhatli masado adumnaga tawrakpaduda. Second khargi matung gari gi mingsel do tapna haitharai yenglai yam khangningna gari khamlaklido kanano haina. Adubu midu ubada Jolly mamai khajik leithoki ahenba matawdi utte. Karim haide nupadu su phamna lamlaga gari gi thongdo hanglai aduga amukso hairai tapna. Karo. Jolly amuk yenglai khumbadi khumlakte nakalda leithoklaga amuk gari lakpra yengame lakpa udabadagi mamai non tharak tumina karai. Yarbo. Makha tadre gari thauba hawi lambida lakminariba anidu wam phau hainade tumin chatli nupidu sungai tawriba matawdo magi driver na thauraga mana tongbaga mali adubu chikna leramba tanjadu thugairai nupaduna. Aisengna soigibani. Jolly haifet yenglame aduga ai kaisu khandeda. Yam hainadabra. Kaibano Sumain chatbasi. Kaisu tawde. Comfortable oiba watpa mali. Jolly khumlaktre PIBA amuk makha tarai. Nangsu yam hongame. Masagini Ahongba kharadi uri. sarna khanjinbai oiramnida. PIBA handaksu khitang noi ma khangi tawribadu warawrini adubu maso hangi yauna hanglibani. Mamangda Jolly na mangonda hangkiba wahang singduni. PIBA makha amuk tarai. Aidi hanadagi henjina khanba hirakteda. Kaigino rent leirise. Thabakini. Thabak pubadi kuidrisidi. Kaigino si hangise. Nang ai haina singnaraga leirabani. Aduna aina khara protective oina lehaningba haisidi hauna sani. Jolly handakti PIBA da pairap yenglami khumlakte sumwari sanaraga lakpana Jolly na leiriba rento yaurakle. PIBA gari hek khambaga wa ama hairei. Yumda phasana leyo. Ai nungsiradi. Masi aigi request ni. Jolly gari dagi kumge haiduna tampakta thamlamba magi side bag tu paikhalakpani. Adubu ngasi PIBA na suktha thazada hairakliba waduda Jolly PIBA da khangyeng thore. Mitlu aniduna so karino ngasi nangna nganglibase haibagi warolda mityengduna yenglakpadusu PIBA na uba ngamkre. PIBA mamit amuktang ushalaga khitang noi. Chango thengi. Mikup tu da phau Jolly wam da haiba ngamde adubu PIBA na chango hairakpaduda masadu gyan khajik laktuna gari dagi sat kum thaki hanna yenglamdre. Makhongdu yangna thangduna gate lansinkre matawdu da PIBA gari da famna tumin nokfet tawna yenghawi. Adubu maso panthadre mafamdudagi yumlom da thoklakle.